Tabiriba amadi miteng tabiriba singbo ahanba maktada ikai khumnajari. Ngasi amuk pumnamakidamak pujarakliba film asigi maming The Lovely Bones. Hairiba film asi 2009 gi November 24 ta release tawkiba drama amasung mystery based tawba film amani. Film asigi main character asi chahi tara mari khakta suriba yamna chamjabi nupi macha amani. Nupi macha asi mihatpa amana minungsi machet amata yaudana yamna sathina hatpiki. Nupi macha asigi maming Suzy Salmon kawi. Mahak 1973 gi December 8 ta mihatpa aduna hatkibani. Suzy na sidringai gi mamangda mahaki ingja tapchabi amasung yamna nungaiba punsi maril adu ulai. Suzy gi apiko family ama leirami. Family asida mahaki mama, mapa, mabok amasung manau nupa amaga manau nupi amaga makoi yamna nungai na leminarami. Suzy gi mapa asi accountant ama oirami. Makoi yamna chamna amasung yamna nungai na palami. Suzy asi wildlife photographer oiba pamjarami. Adubo mahakna sa singi photo singdagi hena masagi amasung miyamgi photo laurami. Asumna tauraga masana yamna pamjarami. Nongma Suzy gi mamana yamna ngaklami. Maramdi Suzy da camera roll kunmari leiraktuna pikiba pumnamak adu sijinna duna loiramba aduda. Suzy na camera roll sing adu pumnamak namthokko pamjarami. Maduda mamana Suzy gi wa adu yaramde. Suzy gi mapana hairi. Pharese nahakna camera roll sing asi namthokko pamlabadi tha amada camera roll amamam namthoklasi. Mathangi sinda Suzy gi manau nupa Bakle gi makhaurida karigumba ama pankibadagi yamna wana khangdun leirami. Matam aduda Suzy gi mama mapa amata mayumda leiramde. Suzy yamna gyan tadaba manau nupa adu garida hapkatuna hospital da purami. Suzy na manau nupa adu khudakta hospital da purakpana maram oraga manau nupa adu karisu tawhogdana farami. Tawdok asidagi Suzy gi mabokna Suzy da kaushinduna hari. Isunupi na ngasidi thawai ama kalabani. Kanagumba amagi thawai kanbirabadi kanbiriba misak adugi mapunsi yamna sangi hai. Mathangi sinda Suzy na mayumdagi yamna laptaba mafam amada mahaki school leirami. School adu makhongna chali. Mahakna makhongna chatpa aduda asamba lambida samduna chalami. Hairiba asamba lambi adu lawbuk ama oirami. Suzy gi mayum manakta aruba lainung ama leirami. Lainung aduda mayamna makhoigi fattabasing adu hundoknarami. Lainung aduda miyamna makhoigi fattabasing adu hundoknarami. Mafam asidagi khara chatlaga nupi ama leirami. Mahaki maming root corner kawi. Mahakna super abilities singbo masada fill tawba ngamlami. Maram asina mahakpu miyamna tongana thamduna tonganba miteng amada yengna birami. Suzy gi school da magi senior nupa Re kauba ama yaurami. Suzy na Re bu nungsi jarami. Adubo machinna thokna nungsi haina phongwadi ngamjaramde. Re na Suzy bu yamna pamjarami. Nongma makhoi ani school da thengna duna Re na Suzy da mall amada thengna si haina harami. Maram asidagi Suzy yamna haraujjarami. Re na Suzy da chithi ama supirami. Chithi aduda Re na Suzy da saithajaba saireng iraga pikibani. Suzy na mahakna mangjarakpa manglan adu thungle khanjaduna yamna haraujjarami. Mahakna school adudagi mayumda halakpada asamba lambi haibadi lawbuki lambi aduda laklami. Suzy na kari amata khanglamde madudi mangonda misak amana senaduna lai haibase. Suzy bu senaduna lakliba nupa adu Suzy gi mayum manakta nauna laktuna leiba misak ama oirami. Nupa asigi maming George Harvey kawi. George asi Suzy gi mayum adugi hek mamangda leiba asangba masugi yum amada leirami. George Harvey asi serial killer amani. Mahakna hana mamangda miyoi kayasu hatki. Mahakna miyoi kaya hatkrabasu kana amatana mangonda chingnaramde. Maramdi mahakna yamna haisingna plan tawraba matungda mi sing adu hatkibana maram oiraga. George Harvey gi mathangi target asi Suzy oirami. George na Suzy bu hatna naba haiduna plan tawba horami. George na lobuk adugi lainungda room ama saduna sanapot kaya thamlami. Sanapot sing adu uraga angang singna apamba pokna naba haiduna. George na mafam aduda asumna sariba asigi maramdi mafam asidagi Suzy toina chali haiba khangbadagini. Numit asida Suzy na lambi adu samduna asum lakpada lairik marakta yaurakhiba Re na pirakpa chithi adu makhada tarami. Chithi adu Suzy na paramdri.
Maram asina chithi adu khunge tawbada nungsina hungkiduna Sujina chithi adu tanarami. Sujina asumna chithi adugi matung innarakpada mamangda George Harvey leptuna lerami. George na chithi adu Sujigi mating pangba saduna khunbi naba tawrami. Madudasu nungsina chithi adu hungkiduna khunba ngamhaude. George Harvey na wari liduna hari. Aina nangidamakta mafam ama semi. Nang pambra yengo. Suji chahi nauribi nupi macha ama oibana afafata kari amata khalamde. Numit adu rena unasi harakpagi nungai jaba adugu paduna George Harvey gi wa adu yarami. Asumna Suji na George Harvey ga loina duna manung aduda changlakami. George na masaki ta khanduna Suji bu ikai khumnaba mangalaba matungda minung silaitana mafam adu maktada halami. Aduga Suji gi masa adu tongan kakthatnami. Mathangi senda Sujina lainungda sabarum adudagi chenthoraktuna lakami. Sin asida aikoina Suji hingduna George ki makutagi nanthorakpa mali. Sujina asum chelakpada lambida mapa thengnarami. Mapana Suji gi photo paiduna miyamda Suji bu hangduna thirami. Sujina mafam adudagi yamna wana chelaklaba matung aduda mapa bu kaurami. Adubo mapana Suji gi khonjal adu taramde. Maramdi Suji asengbagi oina sikrabo oibana mafam aduda Suji gi thawai adu lakbani. Sujina malem amasung sargargi marakta thawai adu leibana pumnamak khangba ngamlami. Suji gi mamaga mapagana Suji bu thiba phangdrabada wakhal yamna warami. Amasung makhoina polista inform tawrami. Suji su masana khanglami. Madudi mahak George na hatkre haiba. Maramasina Suji gi thawai na mihatpa George adugi manakta laklami. Maduda George na Suji gi I aduna iruja aduna lerami. Madu uraga Suji kari amata tawba ngamlamde. Yamna chakna laurami. Suji gi mapa asi ability ama leijarami. Mahakna glass jar amada sipki design ama sarami. Hana mamangda Suji gi mapana glass jar da design semdun leringaida Suji na hanglai. Babana glass jar asida asumna karigi semlibano. Mapana amuk khumlai. Masi aigi hobby ni. Hobby haiba asidi tawriba thabak asina mapung phadri fawba lepningba amasung pothaningba phawroi. Mapagi paukhum asi taraga Suji na wakhal ama lai. Madudi mahaki hobby di mahaki nungsiraba family adupani. Suji gi thawaina thawdok asi ningsinglaga pothapam khanglamde. Awaba wakhal kaya asina maram oiraga Suji na siraba matung asidasu sargada changba ngamlamde. Maram asina Suji na mahakna nungsijabare amasung mahaki thawai oiriba family adubo mihatpa aduna maram oiraga kaina khrabada Sujina pomnamak asigi laman hana khumlaga sargada chatkani haina warep lawduna Sujigi thawai asi malemda kumlaktuna laibani. Suji hatpa numit asida root corner na Suji bu urami. Aduga Sujina su root corner bu urami. Thawdok asi Sujina siraba matungda Sujigi thawai aduna yamna kina chelakhiba thawdok adumangni. Root corner na rena Sujida pirakhiba che adu fanglami. Sujina leiriba mafam asida matamgi khongchat leiramde. Adubo malem asidadi matam asum haukibana thawdok adu thokiba matam sanglaklami. Police na investigation tawbada Sujigi tupi ama fanglami. Tupi asi Sujigi mamana sembi kiba tupi ni. Matam sangna haukraba matungda police na Suji tasengna siramlagani haina khalami. Amasung Sujigi mamana su machanupi adu soidana siramlagani haiduna khalami. Adubo Sujigi mapa adunadi lepa leitana machanupi bu thirami. Sujigi mapa na Sujibu yamna nungsina tawbiduna leirakpani. Sujina mahaki mapa da kudam changdam pina na bahaiduna tawrakpada Sujigi mapa na khangba ngamlami. Madudi machanupi asi kanagumba misak amana hatkre haiba. Maram asidagi Sujigi mapa na mihatpa adu fangnanaba thigani haina lepki. Asumna matam kuina haukraba matungda mihatpa adu thiba fangdana adumak leirami. Sujigi mapa adu wakhal yamna nungairamde. Tanja aduda job offer ama lakpadagi Sujigi mama adu atoppa mafam amada chatki. Sujigi mapa na Sujida promise tawkhibagi matung inna Sujigi camera roll sing adu tha khudingi amamam namthoklami. Mahakna lefa leitana investigation tawrami. Adubo kari amatadi khangba ngamlamde. George Harvey apanba amata yaudana mapunsi adu hingduna leirami. Nongma George ki mayumda police laktuna hanglami. Adubo kana amatana George ta chingnaramde. Nongma Sujigi manawnupi aduna mayumgi hui amaga loinana mapanda
walk tawbada hui aduna George to onsinduna yamna kanna khonglami madu uraga Suji gi manau nupi asina George ta chingnarami adubo madugi proof leitabana kari amatadi upai leramde George Harbena mathangi target amuk Suji gi manau nupi asiri tawrami atopa sin amadana Sujina George Harbena hatkraba thawai sing aduga thengnarami Harbena ahanbu oina 1960 da mahaki roomgi yumbu nupi Silvena bu hatke mathangda 1966 da chahi 16 da suribi nupi macha ama hatke ahum subada Leah Fox ko nupi amasu hatke aduga chahi taru khakta ngairibi nupi macha amasu hatke asumna George na thawai kaya bu kari su khandana manghan khibani pumnamak asi khanglaba matungda Sujina George Harbedagi soidana laman khungani haina leplami George na miyoi kaya si halaba matungda apanba amata yaudana mayumda lerami Suji si kibagi matamasi asum hau kibana tha taramatoi suraklami adubo Suji gi mapana mihat pa adugi langla langjin amata khangba ngamlamde Suji gi mapana Suji gi camera roll gi aroiber roll adu namthokhalami aduga photo sing adu mathang mathang yengbada lei singi marakta George ki photo yauraklami photo adu ubada Suji gi mapana khale madudi machanupi adu nupa asina soidana hatpu oiramgani haina Suji gi mapana George ki garden gi manakta changlak Sujina photo kapada yauba leising adu yenglami leising adu kuina salakpana maram oraga khuirami Suji gi mapana lei ama hektuna khubakta thambada lei adu khuiramba adudagi laika phanna salaklami madu ubadagi Suji gi mapana George ta mideng thamba horami George na saisingna question duna posak ama semlami semliba adu Suji gi mapana khanglamde madudi machanupi ani subi adugi damakta George na semlibani haiba Suji gi mapana George ka asum wari sanarakpada chingnaba phauruklami maram asidagi Suji gi mapana hena chingnarakpa aduda George na mafam adudagi mayumda sensilami aduga police ta pau pirami police na Suji gi mapada warning pirami madudi mi amade hekta karigi proof laitana maral sigidawribano nangi wakhalasi achumba nate asumna matungda amuk hana tawganu haina hairami mathangi sinda Suji gi manau nupi aduna George na mayumdagi thokiba tanja yengduna lona George ki mayumda changlaklami maduda mahakna diary ama phanglami diary adu hangdoktuna yengbada Suji gi masam konana photo su yaurami asumna diary aduda George na hatkiba sing adugi photo sing yaurami tanja adumaktada George su mayumda changlaklami George na mayumda misak ama leire haiba khangbadagi diary thampham adu tamna laklami George na mafam adu yaurakpada Suji gi manau nupi aduna diary adu paiduna chenthораklami madu uraga George na tawfam amata khangdana mafam adudagi chenanaba thorang tawrami Suji gi manau nupi aduna diary adu police ta sinabadagi police mafam aduda laklami adubo George na hana chenkibana maram oraga mafam aduda George leiramde George na Suji gi masa haptuna thamba adusu punna puraktuna aruba potchai hundokpham aduda thadarami aduga mafam adudagi athapa mafam amada chenki asumna matam khara haukraba matungda George na mathangi amuk target tawduna awangba ching amagi mapanda leptuna lerami tanja aduda mathaktagi ice mapak ama taraktuna makokta palami aduga singthak adudagi nanthaduna makhada taki thawdok aduda George adu sirami matang asida Suji gi laman khumba adu saknarami root corner na thawai uba ngambana maram oiraga regi chithi adu pabadagi Suji gi mateng logduna aroibu oina regi manakta chatuna Suji gi thawai adu kauduna rega thengnarami aroiba sinda Suji gi mapaga mamaga su wakal waramba adu khara farami aduga Suji su sargada chatkirami maramdi mahakna malemda laman khumbagi damakta lakibana laman khumba adu loirabanina amuk hanba taki asumna matang asida film asigi aroiba saruk oiki mathangi nungairaba film amada mayam punna channel asimaktada amuk hanna thengnaminasi ngasigi oinadi pumnamakku ikai khumna jaraga matang asida tension jari